The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Miyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hojungagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi the capital of Bhutan is A. Jakarta, B. Riyadh, C. Hanoi, D. Thimphu. Bhutan gi capital asi karambano? Ahanbada Jakarta, anisubada Riyadh, ahumsubada Hanoi, marisubada Thimphu. Ngasigi anisuba wahang asidi Bangkok is the capital of A. Sri Lanka, B. Malaysia, C. Thailand, D. Laos. Bangkok haibasi karamba lamgi capital no? Ahanbada Sri Lanka, anisubada Malaysia, ahumsubada Thailand, marisubada Laos. Ngasigi ahumsuba wahang asidi Brussels is the capital of A. Austria, B. Belgium, C. Brazil, D. Canada. Brussels haibasi karamba lamgi capital no? Ahanbada Austria, anisubada Belgium, ahumsubada Brazil, marisubada Canada. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung 3 phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung 9 taba matamda thadokjarakani. Mamangi video da hangjakiba wahang ahum. Ahanbada lira is the currency of A. Iran, B. Italy, C. Australia, D. Sweden. Haiba wahang asigi achumba paukhumna B. Italy. Anisuba wahangda rupee is the currency of A. Singapore, B. Saudi Arabia, C. Nepal, D. Kenya. Haiba wahang asigi achumba paukhumna C. Nepal. Ahumsuba wahangda Manila is the capital of A. Malaysia, B. Philippines, C. Singapore, D. Indonesia. Haiba wahang asigi achumba paukhumna B. Philippines ni. Ngasigi oinadi haiba wahang ahum asigi achumba paukhumsing adu pung 3 phawgi mamangda kanagumba amatana pibiraktabana maram oiraga ngasigi oinadi lucky one adu hapsadre. Miyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamagta subscribe tawbiramu, loinana anauba video ama hek lakpaga khangnabagidamagta bell icon da nambiu. Miyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.